ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯤ ꯈꯟꯒꯠꯆꯕ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯁꯤꯂꯣꯡꯗ 72 ꯁꯨꯕ NECꯒꯤ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ ꯍꯧꯈ꯭ꯔꯦ꯫ CM ꯈꯦꯡꯆꯥꯅ ꯉꯝꯈꯩꯗ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯊꯨꯕꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯋꯥꯐꯝ ꯄꯨꯈꯠꯈ꯭ꯔꯦ꯫ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ Isjarel ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ SIR ꯆꯠꯊꯕꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯌꯥꯅꯤꯡꯗꯦ ꯀꯤꯝ꯫ ꯍꯜꯕꯤꯗ ꯁꯨꯔꯦꯁ ꯍꯥꯠꯈꯤꯕꯒꯤ MD ꯅꯥꯎꯕꯤ ꯐꯥꯔꯦ꯫ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯀꯟꯁꯤꯟꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯥꯒꯥ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯀꯦꯁ ꯍꯥꯏ ꯀꯣꯔꯠꯇ ꯌꯧꯔꯛꯂꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯀꯧꯈ꯭ꯔꯦ꯫ ꯂꯥꯜꯍꯧꯂꯨꯞ 3ꯒꯤ ꯀꯗꯔ 5 ꯐꯥꯔꯦ ꯄꯨꯂꯤꯁ꯫ ꯃꯃꯤꯅ ꯖꯨꯟ 14ꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯚꯦꯟꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯐ꯭ꯂꯥꯏꯠꯇ ꯍꯦꯔꯣꯏꯟ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ 2 ꯐꯥꯔꯦ꯫ ꯄꯣꯠ ꯄꯨꯕ ꯒꯥꯔꯤ ꯆꯥꯝꯃ 38 ꯏꯝꯐꯥꯜ ꯇꯝꯅ ꯆꯪꯂꯛꯈ꯭ꯔꯦ꯫ ꯐꯥꯖꯤꯟꯈ꯭ꯔꯕ ꯈꯨꯟꯖꯥ ꯈꯨꯟ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯕ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯛꯁꯤꯜꯂꯛꯂꯤ꯫ Hijabolana Ceasefire aggreement ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ Isjarelꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ꯫ ꯌꯨꯔꯦꯅꯤꯌꯝ ꯏꯟꯔꯤꯆꯃꯦꯟꯠ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯅꯧꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ US ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯑꯅꯧꯕ ꯂꯩꯕꯥꯛ 5 ꯏꯂꯦꯛ ꯇꯧꯈ꯭ꯔꯦ꯫ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁꯤꯂꯣꯡꯗ NEP ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯄ꯭ꯂꯥꯟ 2048ꯀꯤ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯍꯧꯗꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒꯥ ꯗꯦꯗ ꯂꯩꯕꯥꯛ 130ꯅ ꯁꯧꯒꯠꯈꯤ꯫ PM ꯃꯣꯗꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯑꯒꯔꯇꯂꯥꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯗꯤꯜꯂꯤꯗ ꯍꯣꯇꯦꯜ ꯃꯩ ꯆꯥꯛꯄ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯅꯥꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯏꯕꯣꯂꯥꯅ ꯁꯣꯛꯍꯜꯂꯕ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯍꯜꯂꯛꯄ ꯃꯤ 3 ꯆꯠꯇꯤꯁꯒꯔꯗ ꯇꯣꯉꯥꯟ ꯂꯩꯍꯟꯈ꯭ꯔꯦ꯫ ꯕꯤꯍꯥꯔꯒꯤ ꯃꯨꯖꯥꯐꯔꯄꯨꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯃꯩ ꯆꯥꯛꯄꯗ 5 ꯁꯤꯔꯦ꯫ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯏꯝꯐꯥꯏꯗ GST ꯔꯤꯐꯣꯔꯃꯦꯁꯟ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ꯫ ꯁꯤꯂꯣꯡꯗ 72 ꯁꯨꯕ NECꯒꯤ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ ꯍꯧꯈ꯭ꯔꯦ꯫ CM ꯈꯦꯡꯆꯥꯅ ꯉꯝꯈꯩꯗ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯊꯨꯕꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯋꯥꯐꯝ ꯄꯨꯈꯠꯈ꯭ꯔꯦ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯑꯊꯨꯕꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯉꯁꯤ ꯁꯤꯂꯣꯡ ꯆꯠꯊꯈꯤꯕ NEC ꯅꯣꯔꯊ ꯏꯁꯠ ꯀꯥꯎꯟꯁꯤꯜꯒꯤ 72 ꯁꯨꯕ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯁꯤ ꯁꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ 72 ꯁꯨꯕ NEC ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯗ ꯆꯠꯊꯔꯤꯕ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯨꯖꯤꯟꯅꯕ ꯁꯦꯟꯇꯔꯗ ꯂꯛꯁꯤꯟꯈꯤ꯫ ꯍꯧꯖꯤꯛ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯊꯕꯛ ꯑꯁꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ Y ꯈꯦꯝꯆꯥꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯌꯨꯝꯈꯠꯅꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯤ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯤꯡꯅꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ꯫ ꯃꯁꯤꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯂꯤ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯃꯁꯨꯡ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯤꯁꯇꯦꯝꯗ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯃꯥꯌꯣꯛꯅꯕꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯋꯥꯠꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯇꯔꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅ ꯈꯦꯝꯆꯥꯅ ꯃꯤꯐꯝ ꯑꯗꯨꯗ ꯊꯝꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ, ꯈꯨꯠꯂꯥꯏ ꯂꯂꯣꯟꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯤ꯫ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯤ ꯂꯂꯣꯟꯕ ꯑꯃꯁꯨꯡ ꯂꯣ ꯀꯥꯏꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯥꯔꯁꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ
ꯋꯥꯏ ꯈꯦꯝꯆꯥꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯇꯝ ꯁꯥꯡꯅ ꯑꯣꯏꯔꯛꯂꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯤꯡꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯁꯤ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯔꯛꯂꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏꯕ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯦꯟꯗꯜ ꯇꯛꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯉꯝꯈꯩ ꯂꯥꯟꯊꯣꯛ-ꯂꯥꯟꯁꯤꯟꯒꯤ ꯆꯠꯅꯕ ꯀꯥꯡꯂꯣꯟ, ꯃꯐꯝꯗ ꯆꯨꯅꯕ ꯁꯔꯚꯤꯂꯦꯟꯁ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯊꯝꯕ, ꯑꯍꯦꯟꯕ ꯕꯣꯔꯗꯔ ꯑꯥꯎꯠꯄꯣꯁꯠ ꯊꯝꯕ, ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤ ꯐꯒꯠꯍꯟꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯉꯝꯈꯩꯒꯤ ꯆꯠꯅ-ꯀꯥꯡꯂꯣꯟ ꯑꯃ ꯊꯝꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯃꯔꯥ ꯇꯥꯛꯄ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯗ ꯍꯧꯒꯠꯂꯛꯄ ꯐꯥꯔꯨꯛꯇ ꯑꯣꯐꯤꯁ ꯄꯥꯏꯔꯛꯄꯗ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯒ ꯃꯥꯌꯣꯛꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ-ꯇꯞꯄ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯂꯥꯛꯂꯤ꯫ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯚꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯆꯠꯇꯨꯅ ꯗꯤꯁꯄ꯭ꯂꯦꯁ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯇꯩ, ꯀꯨꯀꯤ, ꯄꯥꯏꯇꯦ ꯑꯃꯁꯨꯡ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ IDPꯁꯤꯡꯒꯤꯗꯃꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯏꯪ 2015ꯗꯒꯤ ꯍꯧꯔꯒ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ IDPꯁꯤꯡꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥꯍꯟꯕ ꯍꯧꯅꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯣꯇꯤ 2,919ꯒꯤ ꯄꯦꯀꯦꯖ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ-ꯗ꯭ꯔꯒ ꯀꯦꯝꯄꯦꯟ, ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯗꯤ ꯑꯇꯩ ꯏꯁꯨ ꯀꯌꯥꯁꯨ ꯊꯦꯡꯅꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯤꯐꯝ ꯑꯁꯤꯗ ꯊꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯁꯍꯔꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯁꯤꯂꯣꯡꯗ NEC ꯄ꯭ꯂꯦꯅꯔꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯣꯔꯊ ꯏꯁꯠ ꯚꯤꯖꯟ ꯄ꯭ꯂꯥꯟ 1998ꯀꯤ ꯈꯟꯅ-ꯅꯩꯅꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅ ꯉꯁꯤ ꯁꯤꯌꯔ ꯂꯧꯗꯨꯅ ꯅꯣꯔꯊ ꯏꯁꯠ ꯀꯥꯎꯟꯁꯤꯜꯒꯤ 63ꯁꯨꯕ ꯄ꯭ꯂꯦꯅꯔꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯁꯟ ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 9ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯍꯦꯟꯅ ꯋꯥꯠꯇ ꯄꯥꯗꯕ ꯔꯤꯖꯟ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯄ꯭ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯁꯦꯁꯟ ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯒꯚꯔꯅꯔꯁꯤꯡ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯗꯣꯅꯔ ꯖꯣꯇꯤꯋꯥꯂꯗꯤꯌꯥ M. ꯃꯦꯆꯤꯅꯥꯌ, ꯒꯚꯔꯅꯔꯁꯤꯡ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄ꯭ꯂꯦꯅꯔꯤ ꯃꯥꯡꯖꯧꯅꯅ ꯄꯨꯟꯗꯨꯅ ꯈꯟꯅ-ꯅꯩꯅꯕ ꯀꯌꯥꯁꯨ ꯆꯠꯊꯔꯤ ꯍꯥꯏꯅ NECꯅ Xꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯈꯤ꯫ ꯂꯨꯆꯤꯡꯕ ꯄꯨꯝꯕꯅ ꯖꯤꯕꯟ ꯑꯃꯗꯤ ꯒ꯭ꯔꯣꯊ, ꯂꯝꯕꯤ-ꯊꯣꯡ ꯑꯃꯁꯨꯡ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯣꯏꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯌꯥꯅꯃꯤꯟꯅꯕ ꯍꯥꯏꯅ ꯂꯦꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟ ꯗꯣꯅꯔ ꯁꯤꯅꯤꯗꯦꯌꯥꯅ ꯍꯥꯏ ꯂꯨꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯋꯥꯠꯇ ꯄꯥꯗꯕ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯃꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ 9ꯗꯒꯤ ꯂꯥꯛꯄ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯄ꯭ꯂꯥꯟ 1998 ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯈꯟꯅ-ꯅꯩꯅꯈꯤ꯫ ꯄ꯭ꯂꯦꯅꯔꯤ ꯁꯦꯁꯟ ꯑꯁꯤꯗ CM ꯍꯥꯏ-ꯂꯦꯚꯦꯜ ꯇꯥꯝ ꯄ꯭ꯔꯣꯁꯦꯁꯇ ꯃꯔꯨꯑꯣꯏꯅ ꯔꯤꯖꯅꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯁꯦꯛꯇꯔꯁꯤꯡꯒ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯋꯥꯐꯝ ꯊꯝꯅꯈꯤ ꯑꯃꯁꯨꯡ ꯈꯟꯅ-ꯅꯩꯅꯈꯤ ꯍꯥꯏꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯅ Xꯇ ꯍꯥꯏꯈꯤ꯫ ꯁꯦꯁꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ, ꯅꯣꯔꯊ ꯏꯁꯠ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯁꯨꯡ ꯕꯦꯡꯀꯤꯡ ꯀꯟꯚꯦꯟꯁꯟ ꯌꯥꯎꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯍꯥꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯈꯣꯡꯊꯥꯡꯁꯤꯡ, ꯇꯨꯔꯤꯖꯝ ꯑꯃꯗꯤ ꯂꯣꯖꯤꯁꯇꯤꯛꯁ, ꯔꯤꯖꯟ ꯑꯁꯤꯒꯤ ꯌꯨꯅꯤꯛ ꯁꯦꯂꯤꯡ ꯄ꯭ꯔꯣꯄꯣꯖꯤꯁꯟ USP ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥꯗꯁꯨ ꯈꯟꯅ-ꯅꯩꯅꯈꯤ꯫ ꯁꯦꯁꯟ ꯑꯁꯤꯗ ꯇꯨꯔꯤꯖꯝ, ꯑꯦꯒ꯭ꯔꯤꯀꯜꯆꯔ, ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯁꯨꯡ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄ꯭ꯔꯃꯣꯁꯟ ꯌꯥꯎꯅ ꯏꯁꯨ ꯀꯌꯥꯗ ꯈꯟꯅ-ꯅꯩꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯁꯟ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯤ-ꯄ꯭ꯂꯦꯅꯔꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯔꯦꯟꯕꯣ, ꯑꯒꯔꯃꯨꯠ, ꯑꯒꯁꯂꯛꯁꯃꯤ ꯗꯔꯁꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯏꯁꯨꯁꯤꯡꯒꯨꯝꯕ ꯐ꯭ꯂꯦꯒꯁꯤꯞ ꯏꯅꯤꯁꯤꯌꯦꯇꯤꯚ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅ-ꯅꯩꯅꯈꯤ꯫ ꯉꯁꯤꯒꯤ ꯄ꯭ꯂꯦꯅꯔꯤ ꯁꯦꯁꯟ ꯑꯁꯤꯗ CM ꯍꯥꯏ-ꯂꯦꯚꯦꯜ ꯇꯥꯝ ꯐꯣꯔꯁꯁꯤꯡꯅ ꯔꯤꯖꯅꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯁꯦꯛꯇꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ-ꯅꯩꯅꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯈꯤ꯫ ꯇꯨꯔꯤꯖꯝ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄ꯭ꯔꯃꯣꯁꯟ, ꯁꯪꯒꯣꯝ, ꯌꯦꯔꯨꯝ, ꯉꯥ ꯑꯃꯁꯨꯡ ꯃꯤꯠꯇ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯑꯦꯛꯁꯄꯣꯔꯠ ꯄ꯭ꯔꯃꯣꯁꯟ, ꯏꯀꯣꯅꯣꯃꯤꯛ ꯀꯣꯔꯤꯗꯣꯔ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯣꯔꯤꯗꯣꯔ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯀꯅꯦꯛꯇꯤꯚꯤꯇꯤ ꯀꯌꯥꯕꯨ ꯍꯦꯟꯂꯨꯝ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯀꯤ ꯃꯇꯥꯡꯗ
presentation kaya su pinaki haina siro sina haigi section asigi state singam bu stakeholder singi marak development oyo pandam singa matana wa wakala sing tana ba su ya meeting sing ministry of energy maru oyo kontang sing kana na bu pudong cham su oyo ya maru oyo no is investment di summit amasung bangsan connected youth tamyang yama kontang sing tourism legislative amasung unique selling proposition UFP project sing matanga sinai na ki haiki asi angan bada Meghalaya se minister konarak ki sangmana sana meeting adung binang Shillong tarang oki region as donor exchange for economic and social development as Arunachal Pradesh Assam Manipur Meghalaya Mizoram Nagaland Sikkim amasung Tripura yauki aujulo shalapod makata pau pizari Hijabolana ceasefire aggreement reject toukhre Isjarel gi adikta mioi mari sikhre Lebanon gi lam sarutagi Isjarel gi process ki mapung pana withdraw tawgadabani haina dabi tawraduna Iran gi proxy emirate terrorist group Hijabolana Isjarel amasung Lebanese sarkar gi marakta ceasefire gi yana purakkiba wafam reject toukhre Iran Isjarel gi maru pang mutanaba wasakpa adugi thabak onthonaba laiba Shia Muslim group asina ceasefire reject tawibasi Isjarel gi process na su year track tawduna mi yamdrabada mari atokhraba matungdani ingnabana attack tawriba talakta Isjarel gi fighter singa takha Vietnam thadu haina wafam sigi ambedar taw haina sa manai masigi maithibani amasung inabgi panam sing phangana bosa manai haina Isjarel gi leader na asiana oiba aibo oin thadu joro amada hondokki economy mang poriba sidi landa bagi thabu tawriba se losinaba ceasefire tawnamus Isjarel gi withdraw tawnabgi matangdani Isjarel khudam chandana leingagi na thenaba tokani haiba Hijabolana kanamta da haiba leiti haina kasiyamna haiki Lebanon Isjarel gi kwasiamda yamunganung hangina jangseliba Hezbollah gi matakta akanma military action lokatpa asina Iran da tholiba lan asi legislation abusun trade of hormuz angdonaba onaba yan economy chahandri tungkone sakadaba mongda lan enaba yanaba purakpa matamadu Lebanon su konsingadabani haina Iran na tabi dawri sigi arobe sultan khal mayo nagadawriba Israeli Prime Minister Benjamin Netanyahu gi oinadi awang Israel da lagi misam singi threat oiba Hijabollah group asima pungphan takthokkiba pami hauki February 25 da US amasung Israel gi Iran gi marakta military action lokatpa haukraba matungda Hijabollah Israel da rocket amasung drone attack tawba haurakpadagi Israel group asima asigi matakta kanna khutharakibani matamdu Israel gi process kononjalaktuna Lebanon gi apun lam saruk manga fokuni amadi Israel gi process ta khudum tasin kay lon lasin Lebanon gi erosin da nam mioi sing ba chawnga hena siklam sum milan chama amaga point ani hen bana mayu makai toukhre Israel gi makai dagi su lami time panam sum sum siki ata asai da masiri oiba marur ba paw khnachaba national gi paw international gi paw matang su senjare yam punna mu kono na kurumjari